Youths of Wangjing na sinduna Save Manipur no NRC no Census haiba hiramda nongmagi oiba youth convention amang ngasi Wangjing wangkhaida leiba Wangjing ningthau laibungda pangthokre. NRC tawdana census tawba yaroi haiduna pangthokliba one day youth convention aduda youth leader chartered accountant Chongtham Sanjoy amadi Wangjing gi tongan ba masak naiba ahalsing yumnam chawba asangbam Dhananjoy soibam chawba Haubam Rajen na chingba miyoy kaya na athoy bamithung singway na sarukya ki. Convention aduga mari lainana Youth of Wangjing gi youth leader, chartered accountant Chongtham Sanjoy na haiki bada. Hauzik Manipur gi oiriba fibam asida NRC tawdana census tawba haiba asi yelhaw furup sing muthat ke haibaga pangkhakni. Yumlon nariba lebak sing dagi kanglon kaina changsilaktuna Manipur da laisin kraba mitop sing legalize tawsin krabadi. Mitop ki chaitheng nangliba lamdam asida amuk ke hena khudong chadaba mayok nagani. Asiguma mitop kaya na lamdam asida hingminariba yelhaw furup singda pirakliba safu amadi masida aikoina tungi mirol gidamak thengna haudrabadi merger agreement 1949 bu aikoina ninda tawbugum tungi mirol na aikoibu imalebak Manipur muthatpa kangbuni hairoidabagi maram leite. Mahakna makata na hai sarkar pairiba political party singna su praja miyambu lana lamjing biganu. NRC tawdringaida census amasung delimitation pangthokpa matamda tampaki assembly seat mangkiba yaba fibam sing khangminaduna athuba matamda NRC tawgadabani. Census tawdringaida illegal immigrant sing khandokpa amasung census chumna tohonba haiba asida karigumba mataga compromise tofam thokte. Aranba history ama aikoina semgumsi hauzik langi chaitheng nangduna relief camp ta lairiba miyoy sing masa gi mayumda hanjindriba makai census tawba yaroi. Taruba census oinabagidamak Manipur dagi mitop sing khandoktuna maramda halankigadabani masi nattaduna government na namfuda census pangthoknaba honaraklabadi. Youths of Wangjing na Manipur miyam amadi CSO sing na changsilakpa khongjang sing da thawai pamuba tawdana saruk yagani haiki.